लोइशिंदना लैरिबा प्रोजेक्ट सिंह कांग्रेस लेंगाक्ता यावरमलगा चोंथोखरबा मियोइसिंगना पायरंबा प्रोजेक्ट ngakतनी हाइना चीफ मिनिस्टर ओक्रम इबोबीना फोंदोखरे अमदी बीजेपी मपांगल कंखतहनबा प्राइम मिनिस्टर नरेंद्र मोदी इम्फाल लाक्तुना मिखलगी कैंपेन चथगदौरी खुरुमजरी मीटिंग ताबीरबा सिंह बताराम नक्सरी पाव संदोकना पिजरी लोइशिंदना लैरिबा प्रोजेक्ट सिंह कांग्रेस लेंगाक्ता यावरमलगा चोंथोखरबा मियोइसिंगना पायरंबा प्रोजेक्ट ngakतनी हाइना चीफ मिनिस्टर ओक्रम इबोबीना ngasi हाइंगांग केंद्रदा कांग्रेस की मिरेप ओइरिबा एन रतन कापूगी फिराल चिंखतपगी थोरमदा फोंदोखरे मांगना मखा ताना हाइखिबदा कांग्रेस सरकार दा यावरमलबा सिंगना हौजी कांग्रेस तगी तोखरगा पार्टी असिबु अमुक हुंदुना चै थांगलिबा असि कनादा nganglibनो हाइबा खंगद्रे मांगना मखा ताना हाइखिबदा कांग्रेस पार्टी असि अचान मिराई नाइदबा जात कुचु अमदी धर्मगी खेनबा थमदना चप मानबा मियेंगदा येंगबना ngasi फावबा प्रजा सिंगी थौजाल फंगली हाइखि चा भैया बसा ओइ भैया ओइना थमजाव में पायर मुचिने चोंथोखरगा ngang कनादा nganglino ai यारन तादिया पाबा कनादा nganglino अहलमन सिंगना हाइना बामा ममा मसा हाइरा मसा ममा दा हाइरा बोथल लगा सही काय दाना माइ तौना इमु मनु ngang wani hai केंद्र हुकूमतनी तरह कारगा रिजन अनि सोले खलसेवा कई मशोई ngang तरह सोले खलसे उपुदा तरह कामनगी मयाम सेवा तोलो नंदर नंदर ngang लो मयाम से ngang लो तोलो मयाम से अदु मसी ngang सेवा मोइना लाउजो से वो भी करवे सरकरिया कोई इलेक्शन मॉडल कोर करदा कोई ngang तावनी हाइंगांग ब्लॉक यूथ कांग्रेस कमिटी ने सिंधुना हाइंगांग मयाई लेकाइदा पांथोखिबा थोरम अदुदा एमएलए वाई सुरचंद्रा एमएलए एनजी बिजोय यावना कांग्रेस की लुचिंबा कयाना सरुक याखि मिरेप ओइरिबा रतन हाइखिबदा मियामना महाकी मफमदा थमलिबा थाजबा सिंह मपुंग फाना थबकता ओंथोकना बहोनगनी हाइखि डेप्यूटी चीफ मिनिस्टर गैखांगमना नागा इंटीग्रेशन की मतंग महाकी माइकैदगी सेंगदोरकपा अमत लेते हाइखिबादु अरानबा वाफमनी महाकु एनएसएनआईएम ना नंफुदा सही तवनखिबनी हाइना सेंगदोखिबा लेख्रे हौखिबा तांग 13 तमेंगलोंग डीसी दा इलेक्शन की नॉमिनेशन फाइल तौबदा महाकु अथिंगबा थमखिबा अमदी महाकी एफिजी मैथाना थादुना संदोगिबा वाफम अदु तोंगानी हाइखि एनएसएनआईएम स्पॉन्सर तौबा एनपीएम अमदी इवेंसी पुल्लदा इकोनॉमिक ब्लॉकेज चथरिबा असिगुम्बा ब्लॉकेज असे असिसु बीजेपी से सरुक यावि हाइनु थोपदा कांग्रेस पार्टी इवेंसी एनपीएम एनएसएन मरी नदे at any point of time on any issue मखोई कांग्रेस पार्टी नामुंगा पार्टी ने अदुगो बीजेपी पार्टी ने सेमिनरी समिनरी इकोनॉमिक एनपीएम ब्लॉकेज तो है मसे नंबरम होइदना एनपीएम से एनडीगी कश्मीर यूनियन ओलंपिक पार्टी है थासिगी तांग कुनमंगा इंडिया की प्राइम मिनिस्टर नरेंद्र मोदी इम्फाल दा लाक्तुना मिखलगी कैंपेन सरुक यागनी हाइना नेशनल जनरल सेक्रेटरी प्रहलाद सिंह पटेल ना लाउथोखरे वाफम सिंह से निटाइपा चुथेक्ता लेबर पार्टी की ऑफिस ता मिखलगी कैंपेन की वीडियो एल्बम अमा रिलीज तौबदा मांगना फोंदोखिबनी सकनाई रबा से सकपा समुराई लाटपम नब शर्मन इबा अमसुंग कंपोज तौबा वीडियो एल्बम रिलीज तौबगी थोरम अदुदा पार्टी की प्रेसिडेंट के एच भवानंदा हानगी प्रेसिडेंट टी एच चाउबसु सरुक याखी प्रहलाद सिंह पटेल ना मखाताना प्राइम मिनिस्टर ना था से तांग कुनमंगा दा इम्फाल दा लाक्तुना कंगलादा वांगांगनी हानदी सीआरपीएफ की केमता वांगांगनी हाइना तौरंबनी हाइखी पौमी सिंह ना हंखिबा शर्मिला दा सेल्फी गे भोट लेपु हाइखी हाइना मीडिया दा फोंखिबा अमदी पार्टी की टिकट पीबदा लुपा करोड़ अमा मखाई यौना लौखी हाइपा वाहंगी पाखुमदा प्रहलाद सिंह पटेल ना बीजेपी गुम्बा करप्शन थिंगनब होनरिबा पार्टी अमदा सिगुम्बा मरा सिरकपा सिलाइबक थीबनी मसी कांग्रेस की खुजल थौरांग ओइगनी केंद्र खुदिमक्ता तोंगान तोंगानबा मराल सिबगी थौंग कया सथरगली पार्टी असिना मसीदगी ngaktoknaba wafam sing adu इलेक्शन कमीशन ऑफ इंडिया दा खंगनख्रे हाइखी 25 फरवरी को आ रहे हैं। हम लोगों ने जो वेन्यू दिया है वो कांगड़ा पोर्ट है। पहले जो जहाँ पर सीआरपीएफ कैंप का था
ये दो है, पर मुझे लगता है कांडला फूट ही फाइनल होगा। उसमें जितना शर्मिला कह रही है उतना तो भाजपा पूरे चुनाव में खर्च नहीं कर सकती। तो ये तो बड़ी, आप भी जानते हो, ये प्रोपोगंडा पॉलिटिक्स कांग्रेस की फितरत रही है। और अब इस बार को ज्यादा झुंझलाहट है। मुझे लगता है इससे ज्यादा सीरियस मामले हैं कि एक एक जगह पर लगातार 4-4, 5-5 बार हमले हो रहे हैं और लगातार हम उनको इलेक्शन कमीशन के नोटिस में ला रहे हैं। ये ज्यादा बड़ी बात है। करप्शन करने वाले हम पर आरोप लगाएंगे, ये बहुत दुर्भाग्य की बात है। ये आप अच्छी तरह से जानते हैं। लुई ngaini gi thoram ngasi manipur gi tongan tongan ba mafam singda pangthoknari thoram asi chingmairong da leiba tribal research institute su pangthokhi thoram madu da manipur sarkar gi chief secretary o navakishore additional chief secretary WL hengsing additional chief secretary Dr J Suresh Babu retired IAS officer LP Gonmai NG Woleng Gerol amadi Robert Jisinang namaru iba myusing oina saruk yakhi ngasigi thoram aduda maring jaliarong maram amadi inpui tribe singna saruk yaduna natki oiba thoram kaya pangthokhi chief secretary o navakishore na isagi nat amadi chatnabi ikai khumnaba haibasi isagi identity bu masak takpani lamdam asida khundaminari ba sing khenaba thamdana ichil inauni haibagi wakhalon aduda punna nusi janana hingminaduna santi leiba chawkhatpa lamdam ama ohelasi haiki respect for our tradition and our culture. In spite of our progress, in spite of the modernity and the westernization which is taking place across the state, we are not forgetting our roots. We are not forgetting our culture and our tradition. No? So that's something very great. Some of us may be in abroad also, in America, in Delhi or in some other places, but we never forget our roots, our culture. Our culture and our roots are part of our identity, who we are, what we are. We may be doing some other jobs, but we have seen that a lot of people have really worked out in their traditional way. Kaisamthong Kendrada Congress ki mirep oiriba L Ibom Chabu Saugatuna Maibam Joy Kishore na Luchingba Kangbuna Mikhal Gidama Khana Nainaba ama Kwakaithal Thokchom Lekai da MLA Laishom Ibom Chayaw na ngarang namidang pangthokre Sagolban Kendrada BJP gi mirep oiriba Dr Loken Bhumai Pakhanaba Kendra gi ward number 13 da councillor mirep oikiba S Sotin Kumar na BJP da changlakre mahak poharau tayamna okpagi thoram ama Sega road takhelamam lekai da leiba mandal gi office ta pangthokre thoram madu da hana gi minister S Natum mandal gi president Bir Chandra amadi mirep oiriba Dr Loken saruk yakhi Dr Loken na handak ki mikhal asi Manipur gi marai baklep kadaba yamna aruba tangkak ki mikhal amani masida praja miyam na awonba Manipur amagadamak BJP gi sarkar ama lahensi haiki yamna irai laina aikoi achamba election ama oina lobigan karina Manipur haiba state asi awonba saukhatpa adugumba state ama oina nabagi damakta aikoi gi BJP gi karmi punama BJP gi worker punama aikoi kanna honaba aikoi gi BJP na Manipur da sason nama porangna nabagi aset pa thajaba prajana da punamakta phawriba awonba ahongba ma lagna nabagi askumba thajaba ma praja punamakta leiriba se aikoi ngamna naba aikoi masi thabakta aikoi kan honadana aikoi pangthoknaba aikoi honaba tangai fade haibasi ai mayamda thamjage Thobal Kendrada Congress ki tiketa mirep oiriba Chief Minister Okram Ibobi gi house campaign ngasi Thobal Khetri lekai da pangthokre Thobal Municipal Council gi ward number 3 amasung 4 gi polling station singna konma mafam singda Thobal Khetri lekai gi miyam na Chief Minister gi damak sathakiba campaign aduda Thobal District Congress Committee Sebadal gi organizer Khaidem Muhindro yauna councillor kya susaruk yakhi leibaki oiba achoba thodang yaduna lekhibana mahak masa yaudраbasu campaign asi sathabani Chief Minister bu makha tana mai pakna bagi damak kendra gi miyam na hona khigani haiki
Andro Kendra BJP gi mirep oiriba Dr. Nimaichan Luang gi election campaign ga loinana mifam pangthoktuna BJP da nauna changlaklaba mioi taruk hayau tamna okre BJP Andro Mandal na sinduna ngasi yaripok angtha polling station number 13 dagi 13 fawbu gi mafam singda campaign chathaki tungda angtha maning lekai da leiba ningthauzam patma gi yumda pangthokpa mifam amada Dr. Nimaichan Luang na haikibada haujiki matamda gunda tawduna vote kagani vote karaba matungda miyam gi phangpham thokpa hak matkani haiba wakhalon asi gyan tadaba larik laisugi mangal fangdabagi thawongni Andro Kendragi waraba miyam gi yaifana ba thawak paikhatkani praja miyam gi damak mahakna tawba yaba thabak thorom sing tawgani haiki Congress tagi toklaga BJP yawrakraba angtha gi mioi taruk harau tayamna okhi Lilong Kendra BJP gi mirep oiriba Anwar Hussein gi house campaign ngasi Khekman gi polling station kuntra mathoi dagi kuntra manga fawbada sathakre senja thumjana thallaba Congress gi mihut leibadagi Kendra si awatpana thallaba Kendra ama oire haina Anwar Hussein na phungdoki BJP si miyam gi yaifana ba khanba corruption laitaba party amani haibasti miyam na khangbadagi party sibu miyam na nongmagi yaba hengalakli Kendra se da BJP gi mihut ama thamba tangai fadre haiki UNC bu unlawful organization ni lauthokpa si state ki prerogative ni haina BJP gi National General Secretary Ram Madhav na media da phongdoktuna miyam da lan uhanna bu khonari haina MLA Laishom Ibom Chana thadorokpa cherol amana khangalakli The Unlawful Activities Prevention Act 1953 ki section 3 gi matung ina association amagi unlawful natraga terrorist organization ni haina lauthokpa si state na ngamde masi Bharat Sarkar gi prerogative ni adu Lauthokpada state ki recommendation su mandatory natte house fawda Manipur da leriba tongan ba organization kaya terrorist organization ni haina The Unlawful Activities Prevention Act 1953 ki section ani clause 1M and kuntra manga gi makhada Bharat Sarkar na lauthokrabani Bharat ki National Party amadi General Secretary amana masigi provision fawba khangdana media da panglaw da lawba ase laibak thibani hairi UNC amasung NSN IM na Manipur manungda maruoina national highway sing da sathariba mihat mipun lutpat amadi mipha mipun chingbagi thabak sing amasung India gi sovereignty amadi integrity da singnariba si terrorist ki thawong na trabra hanglakli amaromda Congress legislature party na UNC bu aina yadaba look ama oina lauthokna ba warep lauraga chief minister na appeal tawba cherolama Union Home Minister da thakiba cherol adu chanaba yaroidaba kana daba wafam ni haina HRD Minister Prakash Javadekar na phongdorok pagaloina na cherol adu chanaphang khangdana dustbin da thada khargani haina minister asina hairami haina media da phongdorok libasi saukhattaba amasung Manipur prajabu hanthana yengbagi wangang amani mahaki wangang asina UNC bu makhoina sponsor tawduna hinghanbra natraga makhoigi furit khawdagi puthokpra haibasini hairi atenba bre ama taglawjari Hello kids, hello kids, hello kids, hello kids. Very nice, beautiful, colorful, colorful, rosy, rosy, cozy, cozy, wonderful, wonderful. Hello kids, hello kids, hello kids. Kay noita, nang na landline sum season na resibo. Same khonjol lo nang tutabiyo. Numi khudingi 9 p.m. to 7 a.m. Amasung Sunday khudingi 24 hours any call any network all over India free oini amadi mipom khudimang najina bayaraba BSNL landline ne adudi akhoshu hayengmak BSNL gi landline connection to minarasi Sky Hospital da world class interventional cardiology gi khudong chaba leizare Hospital asida non operative closure of hole in the heart amadi RF ablation mai pak pangthokpangamle Thinda biranu atubada hole closer RF ablation coronary angioplasty gi darkar leibasing amasung pacemaker ICD CRT combo angiogram gi damak aikhoi gi chief cardiologist Dr. L Shyam Kishore gatana biu ningam haudana ba hana booking tobi ho Oza pain relief ointment Khwang naba, ok sikpa, tang sikpa, pu naba ni singbada sinaba yarba, lipsam gupna puthok saba, Oza. Beneath 100 meters from the Earth's surface, naturally filtered through sandstones, pure,
clean and healthy water. Irenbam Tamsa Multi-Speciality Hospital Uripognia flyover. Well-experienced chest specialists available with facilities of ICU and bronchoscopy. 5 days free OPD. Consultation from 19 February to 23rd February. Timing evening 3 p.m. to 6 p.m. Sunday 12 noon to 4 p.m. Hello Doctor. ISTV ne sagol sen khuding inumidang wairam taruk taba matamda sandok chaba live phone program ni lagli batang tara taruk sagol sen numita Dr. Salam Ongthon Professor and HOD Orthopedic Department RIMS asina guest doctor hoibigani topic na kwang na ba masu pasigi laing haibas ni adom na call tawbirakadaba aikoi gi phone number 24423336 Amuka na taram nukcheri makhataba pau State amadi center ki subject khangdrabadi center dagi Manipurda nongma kangdana lakliba BJP gi luchingba sim pham thadok pham thoi haina Moirang Kendra gi MLA M Prithvi Rasna phongdokre Kwakta Municipal Council ki ward number 9 gi mamang chahi gi Municipal Council gi mikhalda BJP gi candidate oikhiba luchingba amaga loinana BJP da leramba voter yankhai Indian National Congress da changlakre Makhoi bu harau tayam na okpagi thoram Kwakta Bazar da leiba ward number 9 gi hanagi BJP gi candidate Pas Uddin gi yumda pangthokre ward number 9 gi Congress ki ticket ta kakhiba councillor Mohammad Karim yauna miyai kya na saruk yakhi M Prithvi Ras na makhata na phongdokhibada Chahi khara asida state amadi kendra asida paikhat khiba thabak thorum kaya asina Congress ta miyam na thajaba nongma gi hengalakli Cargoda oil tanker khara pushilak pasna Manipur gi dakar oiba thau kokhan bangam loi masjid mikhal maya da rajniti gi khudong saba launa bu hotnabani BJP amadi NSN IM na tawna ki ba framework agreement ta karishu yaw de hairaga ngasidi agreement adu da kari yaw ri haiba mayek senglakle lakliba mikhal asida su Congress na chawna mai paktuna sasan paigani haiki Rama Thapnaga Haiba, Akwigi, UNC unlawful organization state government prerogative price. It's very unfortunate. State subject Habam Levini Central List Yago Levini Sima Kandaragadi, Yaragadi, even Union Mission resigned to because it's unfit. Panaduko Kandragadi. Yaskul Kendra Congress ki Mire Oriba Elangbam Changi home campaign Chathakre campaign Aduga Mari Lenana MLA Chan Haikibada Loshindana Lehauriba Thabak kaya amuk hanamiya na mai pakhanduna loishinba ngamhanbiu haiki Kendra da khwaidagi sothe na khanjaba akhoi nong hek chubaga ising thumbagi problem ama leiribsi sarkar gi maikei dagi fund leite aitana program hapangam jadragasu MLA ma da pibiriba MLA gi local area development fund punamaktu karigumba sona 1000 biragadi punamakse ai akhoi gi drainage system si phagalanaba khona jage aitana chap yungna leijare haiba wafam sima thamjari Manipur Sarkar ki Cooperative Department na nauna khalaklaba Inspector Singhi Chayol Manga ki training program ngarang ICM ki conference hall na loishin bagi thoramda Cooperative ki Registrar Nabakishore Deputy Registrar NG Thaba OSD Jiten ICM ki Director Dr. N Ranjana na maru oiba miyoi sing oina saruk yakhi thoramadu da chief guest oikiba L Nabakishore na trainee officer singna state asida cooperative ki ihau chawkhat hannaba honaba mathau tai Masa gi thodang mapung fa na pangthokadabani haiki cooperative inspector chamaga tara tare na saruk yaduna satharakiba training program loishinbagi thoramadu Dr. Ranjana na training program ase register cooperative society mahaki official sing amadi trainee officer sing na mateng pangbadagi mai pak na pangthokpa ngamkhibani haiki More police station amadi More excise ani na punna drive sathabada More town dagi fagalakpa yu amasung bear More police station ki campus manung da haidok tuna manghan kre drive adu More OC Premjit amadi More excise station ki OC na luchingki Loshilakpada maru ibapa amuka na lobirasi Loshindana lairiba project sing Congress lenga tayawam laga chongthokra bamyo singa pairam ba project ngaktani haina Chief Minister Okram Ibobina phongdokre Amadi BJP mapangal kangkhat hanaba Prime Minister Narendra Modi Imphal da laktuna mikhal ki campaign chathagadauri Mideng tabiri basting bomuka na khurumjari